HOUJIK LEINGAK PAIRIBA BJP gi manungda makhoi luchingba haibadi Chief Minister silaba yai haiba wafam ningfu ngangneringai CHEIRAKTA Chief Minister Biren Singh Ngasi Numityungbada Delhi da Paisinkhre maha ngasi nungthil pung amaga minute nifu chatpa matamda Indigo flight amada Delhi pangkhibani mahakna Delhi chatkhibagi maram chap chana hojik faubagi oina khanganba leitrabasu Union Home Minister Amit Shahana kaurakpadagi chatkhiba oiramba yai haina chawna thajanari mahak HOUJIK numidang Amit Shahaga unaraba yari Chairak asida panba yaba wafam amana Manipur gi Rural Development and Panchayati Raj Minister oiriba Yumnam Khemchan haukhiba nungthokaba numita Home Minister Amit Shahana kaurakpadagi unaba Delhi da chatkhibani HOUJIK mahak masa Delhi da leiri Minister Yumnam Khemchana Delhi da chatringai mamangda BJP gi MLA kharagasu hana unaram ba Laiki haina thajanari masigi mamangda haibadi January kunga taretasu Manipur Legislative Assembly gi Speaker Oriba TH Saitabatabu Union Home Minister Amit Shahana kaurakpadagi Delhi da chatuna unaraba laikhrabani lagliba February 10 dagi haugadoriba 12 suba Manipur Legislative Assembly gi taret suba session asigi mangoinana HOUJIK oirakliba FIBAM asida BJP gi manungda luchingba silaba yana leiraklabra haiba asi yamna chawba wahang ama oirakli nakal amaromda Janata Dal United ki MLA mangana BJP da chongshin khibagi matangda opposition Congress na tharakhiba anti defection case ki hearing arangsu Assembly Speaker gi tribunal da hearing chathaba laikre mathangi hearing lagliba Irai numit haibadi February 3 amukasu chathanaba matam lepa laikre nakal amaromdana opposition Congress ki maikaidagisu Biren Singh na luchingliba lengak asida National People's Party NPP na saugatpa tokle hana Party asigi National President oiriba Meghalaya gi Chief Minister Konat Sangmana lauthokhraba fauba Biren Singh na matung koin inaduna leiriba NPP gi MLA manga gi mathakta disqualification tawbiyo haiduna Speaker gi tribunal da case amasu tharakpa laikhrabani